Manipur Top Trending News na tunga-tungan ba reliable source ng lokat saraga matamatang iba maruay ga ipaw patok na kasunchari. Ngasi June 24 Wednesday nimiki ipaw singi update bijari. Ahang update ta mihati na halaba nagamisam taruk phatibugi High Court case while Satarpada NIA gi ayo masama kota lakhe 85 gi matangda DGP gi wai sanare intelligence ki matung ina Tampakta lo na yada ba ko chukulai khara laire Govindas while mantajal pambi singa sinthale na fajin kiba 80 sing adu kadami haijuna kongjang changsin kre Lal manungda mafam khangbi bamyo ikun sa ni thogi kongul review haipa case ki while summer vacation matungda targani Parliamenta lauzari basi Manipur gi issue gi ipuki kujok kharana Khuraki in lai saba yawe dimo Gawada gi yuji faru raba matungda nongmi mari fangle hari pau sandok na pizari ahan ba pauda 85 bagi matangda DGP ko wari sanare intelligence ki matung ina Tampakta loan yada ba kujok lai khara laire hari Govindas Manipur nga ki youth affairs and sport yaski loisangbu puiba Home Minister Govindas Kwantong jamna Tampakta mafam singda ing tapa hanjilak pagalona Jingi mafam singda ehenba cobra team galona security forcing hajinduna kuchukulai sing phagat naba operation chathaba hawe haina kongdokhe wafam asi ngasi malemgi mafam bunga makta pangkok nabagum Manipur Olympic Association MOA na sinduna Kumal Lampak Sport Complex ta Bangkok pa International Olympic Day ra sarup yakiba Home Minister da pangmi sing hangba wahangi pa kumpire duna mahanga hai Manipur gi irang asi losinduna mahusagi phiram da Hajin hanaba lengang na kanna honari arabai tengol gi nyoi khara phakiba adugi matang ngarang DGP ga phamina duna wari sanare intelligence report matung ina Tampakta loan yada mo ongda kuchuklai khara leire pulaising asi lengang ka pikal labadi amukana AT NIA CBI amasung state force na pararoi Tampakta mahusagi phiram da hanjilak lamatung chingda ehenba security force sing thajin duna operation chatharga pulaising phagalagani amadi tatok tasing yadi balambida DGP na mahusagumna yahanaba kanna honari haina su khongdoraki Ngasigi mapung oiba thoramda Chief Minister White Camp Channel singduna numit asigi thorom gidamak International Olympic Day run lamthaki loinena Kumal Lampak Sport Complex da u chara sing thaki ngasi ayupung tare rom helakpadagi haukiba thorom masida MOA gi advisor su oiriba MLA TH Radhesham Manipur Basketball Association gi president su oiriba MLA Nisikanta Sapam MOA gi president Sunil Elangbam amasung association asigi official single loinena tongan ba masala singi association sanal sing amasung athlete singa sarup yaki hari amarumdana Kwarban Kechel pambi singa sinthale tuna fasing kiwa 80 sing thadu kadabani haiduna kongjang changsin kre handak NIA na lokhat pa case ka mari lenana ara bai tengol gi tengoloi khara fazin kibabu akan bomong de yaning dam phongdok aduna Kwarban Kechel pambi singa ngasi no magi sinthale tuna fazin kiba sing thadu kadabani haiduna demand tawduna kaithel asida kongjang changsin kre kongjang asiga mari lenana laisam meman hai aigi iramdam improve kandaba yade habagi wakolonda isa singa angamba thaudang lokhibani isa sing nongmai pairamba nate mahi tamduna amasung nomagi sara tanjaduna lerakbani la asina maram oraduna chongthortuna maprup kanana ba honor padai ngasi aikhoina leiba ngamlibani haujiksu nagamisam taruk fakra matungda matuk kakuna halambada chenaba miyosing fadaga isa sing faribu karigino hangki ngamna lak foiduna lal thengna khai aduga khulai pikhalaklo hai padagi pikhalaknure lal hoiba kangbugina pikhalakri yelongmi singna hat patupa chathakliba kuki singdi fadri Nemsa ki gengi mapur obina lalhobagi makuk oiduna high command oiba haibasi pauseda yaubudagi loina khangarabani kari gi damata mahaki nupa phadibano amasung mahakuna deputy CM kari ohalibano haibasi angakpa poi haiki lenga ani na kuki ga manarga aikhoibu mahanana ba sille haibasi chumle haiduna khulai pikhalak labadi action lawoi hairaga phagalakpada MLA minister singna security na ngakuna chokoi phamlaga is leire hairabadi phakiba isa sing condition amata yaudana thador kadabani center ka Hengna bangam jabadi ham thaduk naro haiki mapandagi sangal pamyoi michang changlaga Manipur gi miam orhale haiduna United Nation da wakat lagani haina su mahanga phongdoki makha tarpada parliament laujari basi Manipur gi issue gi ipuruki kujok kharana Khuraki ina lai saba yawe dimo parliament ai hangna namjariba laujariba mayamasi matang matam sana issue sing asigi matang da laujabani adubu mangda sangsiliba konabada swagi ipuruki Kujok kharana Khuraki ina lai saduna political gi kudong saba launa ba honabada tungda wa yaman nganduna distraction to ba honaba kya yawe adu ngasi control tawda mangomda amasung thabak mai pakna ba sangsin basi sport gi tamba para amani haina Congress MP Professor Bimol Akoijamna phongdorakre wapum asi uralaima wusu academy porompana kongpal
Kongkham Leikini AAA Community Hall the Pangtukpa Ahanba Invitation Manipur State Wushu Championship Roshinbagi Thorunda Atoiba Mitulen Wakiba MP na Fongdokibani Mahagna Makata Aduna High Sport Hybridigi Nasigi Nahasina Tamsinba Yaba Yam Lady Control Toba Discipline Kangba Itak Thomasinda Ikai Kunba Utpasing Asi Tamsindabani Hauzik Social Media the Nahasina Takliba posting Asi Taxi Kasi Yauda Amasung Alaman Unna Ying Yadaba Yam Yawe Hanasu Ongorki Sana Kona Bahibasi Yam Maru Hariduna Mirbaga Atai Hawaii Pambasinga Kenari Basi Discipline Hybasini Mirabada Labadagini Popadagi Sim Fauda Isana Toriba Tabak Aduni Muibu Oina Popada Isani Sagi Piret Lepangam Bahibasi Yam Namaru Iba Matik Meani Isani Sabu Control Toba Self Analyze Tobasi Sportagisu Tamjagadabani Haki Nasiki Tharonda MLA TH Location Special Gates Oerga Kongpal Kongkham Leikini Irom Tolena Mayai Tangba Loki Guest of Honor Oina Saru Yakibasinga Khuraki Esidagi PCC member Wariba Hanagi ZP member Amasung Social Worker A Okendra Sigzamaidagi PCC member O Roman International Wushu player Consultant Ras Medicidigi Dr. M Manikumar Thobalgi District Yaski Diben Moirang Them Singbasing Saru Yaki Amaromdana Mihatina Halaba Nagamisam Taruk Fakibagi Kota Yes while Chatarpada NIG IO Masama Kota Lakaheri Mamang Tagi Tara Humdagi Numit Yumlapa Aduaida Kankopi District Leilon Wi-Fi Kulda Kul Asigi Nupising Hana Fara Matunda Kuki Theories Kupu Amada Kusinda Kibadagi Mihatina Hatok Lamlaba Matunda Fakiba Nagamisam Taruk Fakiba Togoki Mayokta Makogi Kongul Libiduna Hingna Fanganbiu Haiduna High Court of Manipur Wakal Kiba PILG hearing Chatabata Yes Asibu Kutpai Naduna Investigation Chataba Horiba NIG Chief Investigating Officer Masamak High Court Latuna Agency Asigi Maikegi Lebiba Council Gi Mateng Pankre PIL Asi Ukulgi Hungpung Kajipungdagi Timak Kapai Chahi Yankaiga Mathoi Apopa Francis Kapai Kobumio Emana Petitioner Oiduna File Tarkibani PIL Asigi Respondents in Manipur Lengaki Mohutchinba Chief Secretary Commissioner Home DGP Kangkupigi SP Union of India Gi Mohutchinba Ministry of Home Affairs Ki Secretary NIG Mohutchinba Agency Asigi Lamfeda Leiba Branch Office Ki SP Amasung Thogok Thokriba Leilon Wi-Fi Gi Khulgi Chief Lalboy Wi-Fi ni PIL Asi High Court of Manipur Gi Chief Justice M Sundarna Lusingba Bench na Tha Asigi Marida Lokhatki Aduga Respondent number 8 Oidiba Leilon Wi-Fi Khulgi Chief ta Notice Issue Tobagi Wapumdi Kona Khanagani Haidaga Lemhoriba Respondent Tarukta Notice Issue Tokibani Loinana Respondent number 1 dagi Mari Fauda Riba Lengaki Chief Secretary Commissioner Home DGP Amasung Kangkupi SP na June 4 2026 Faugi Manungda PIL Asiga Mari Lenana ATR Action Taken Report Pirak Nabakahan Kibani Kona Lepani Matungina Tha Asigi Nipanda Matter Asi Amukana Lokalapata Lengaki Commissioner Kam Secretary Home Gi Makidagi Nagamisam Singh Phakibagi Thogok Mari Lenana Police na Lokatpa Kespu NIDA Kusun Nabinaba Ministry of Home Affairs Ki Joint Secretary Counter Terrorism and Counter Radicalization da Ai Bachero Ama May Kungamanga 2026 da Piduna Hijakre Loinana Thasigi Mangada Home Ministerial Thokpa Order Amana Case Asi NIDA Sinari Habigi Order Tokre Haiba Wapam Singh Respondent Mari Maikagi Lepkiba Additional Advocate General na Kota Fongor Kibani Amaromdana Goa dagi UG Faroba Matunda Nongmai Mari Fangle Hari Police Control Room Gichero Amada Sabung Koktagi RPF PLA gi Active Cadre Nongthombam Ingo alias Krishna alias Yuhenba Kobumio Emma Lilong PS na Lokotpa case Amaga Mari Lenana Goa Police na Mateng Panguna South Goa gi Kunkolin dagi Pakra Matunga Ngarang Hairok Part 2 gi Tingdong Poktagi Nongmai Mari recover Tauri Hari Zero Alsin Hai Hagalaba Nongmai Singdi Insas Rifle Ani Nongmai Asigi Magazine Mapan 9mm pistol Ani Amasung Tongan ba Nongmai Singi Kapayari ba Maru Chamaga Humfu Humdoi ni Hari Video si Pagumada so Kilang Kibawa Sunga Pigani Channel si Bino Share Amadi Subscribe Pagumada Mo Hanya Tanthar Pakumbasari Amadi Makatalaman di Sebataga Mambo Ojegi